ꯃꯁꯥꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯌꯨꯝꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯌꯥꯝꯅ ꯂꯤꯛꯄꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛꯊꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯩꯍꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯩꯍꯥꯎꯗꯨ ꯃꯥꯡꯒꯣꯜꯗ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛꯇꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯍꯩ, ꯀꯩꯅꯣ ꯃꯧ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯁꯝꯗꯨꯕꯨ ꯃꯥꯡꯒꯣꯜꯁꯤꯗ ꯍꯥꯠꯆꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯍꯥꯠꯄ ꯌꯥꯗ꯭ꯔꯣ? ꯃꯥꯡꯒꯣꯜꯁꯤꯗ ꯁꯝ ꯂꯣꯏꯅ ꯇꯥꯁꯤꯟꯕ ꯇꯥꯔꯦꯅꯦ꯫ ꯁꯝꯗꯨꯅ ꯈꯔ ꯇꯦꯟꯕ ꯑꯣꯏꯔꯗꯤ ꯐꯩ, ꯏꯁꯥꯡ ꯍꯦꯛ ꯁꯥꯡꯂꯗꯅ." ꯂꯩꯍꯥꯎꯁꯨ ꯃꯁꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯗꯨꯅ ꯍꯥꯠꯂꯤ꯫ ꯊꯥꯗꯣꯏꯅ, "ꯈꯔ ꯋꯥꯈꯜ ꯇꯥꯎꯅꯦ ꯅꯣꯏꯕꯣ, ꯏꯕꯨꯡꯉꯣꯗꯤ?" "ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ ꯏꯃꯥ." "ꯑꯌꯨꯛꯁꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯏꯃꯥ, ꯅꯆꯥꯅꯨꯄꯥꯅꯗꯤ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯁꯨ ꯁꯨ ꯍꯥꯏꯗꯅ." "ꯎꯇꯤꯗꯨ ꯈꯛ ꯊꯣꯡꯉꯨ, ꯁꯤꯡꯖꯨꯗꯨ ꯇꯣꯛ." "ꯏꯃꯥ, ꯀꯩꯗꯧꯕꯒꯤ ꯃꯊꯦꯜ ꯑꯅꯤ ꯂꯣꯡꯗꯣꯏꯅꯣ? ꯎꯇꯤ ꯊꯣꯡꯗꯕꯗꯤ ꯌꯥꯔꯦ, ꯁꯤꯡꯖꯨꯗꯣ ꯇꯣꯛꯑꯣ꯫ ꯈꯔ ꯂꯤꯛꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯇꯝꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯀꯣ." "ꯍꯣꯏ ꯏꯃꯥ." "ꯑꯗꯨꯒꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯖꯤꯛꯇꯪ ꯑꯃ ꯍꯥꯞꯄꯣ, ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯦꯠꯄ ꯌꯥꯗꯦ, ꯃꯃꯤꯡ ꯈꯛꯇꯒꯤ ꯋꯥꯅꯤ꯫ ꯃꯣꯔꯣꯛ 2-3 ꯇꯧꯔꯣ, ꯑꯗꯨꯒꯅꯦ ꯉꯥꯔꯤ ꯃꯇꯠ ꯑꯃꯒ." "ꯍꯣꯏ." "ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯅꯕ ꯇꯧꯔꯣ, ꯏꯕꯨꯡꯉꯣꯗꯣ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯤ." "ꯍꯣꯏ ꯏꯃꯥ, ꯊꯣꯡꯂꯨꯔꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯎꯗꯨꯅ, "ꯆꯦꯡꯗꯨ ꯌꯥꯝꯅ ꯑꯣꯟꯁꯤꯟꯒꯅꯨꯀꯣ, ꯍꯥꯟꯅꯒꯤ ꯑꯣꯟꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯑꯣꯜꯂꯨ." ꯂꯩꯍꯥꯎꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥ." ꯊꯥꯗꯣꯏ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩ꯫ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯇꯧꯗ꯭ꯔꯕꯗꯤꯅꯦ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯌꯥꯝꯅ ꯍꯩ ꯁꯤꯡꯅ ꯂꯩꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯉꯁꯤꯗꯤ ꯎꯇꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯈꯣꯏ ꯇꯥꯗ?" ꯃꯄꯨꯔꯣꯏꯕ ꯇꯣꯝꯊꯤꯟꯅ, "ꯑꯁ ꯌꯥꯝ ꯍꯥꯎꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ." "ꯍꯣꯏꯅꯦ ꯂꯩꯍꯥꯎ, ꯅꯪꯁꯦ ꯎꯇꯤ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯅꯦꯀꯣ. ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯇꯝꯕꯤꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯁꯤꯡꯖꯨ ꯁꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯁꯨꯔꯝꯗꯦ. ꯁꯤꯡꯖꯨꯗꯨ ꯃꯇꯪꯒ ꯌꯥꯎꯔꯝꯂꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯗꯕꯅꯤ." "ꯑꯩꯁꯨ ꯁꯤꯡꯖꯨꯗꯣ ꯁꯨꯗꯤ ꯌꯥꯝ ꯁꯨꯅꯤꯡꯕꯅꯦꯕ." "ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯀꯥꯎꯊꯣꯛꯏꯔꯕ?" "ꯀꯥꯎꯊꯣꯛꯄ ꯅꯠꯇꯤꯌꯦ, ꯏꯃꯥꯅ ꯌꯥꯗꯕ. ꯎꯇꯤꯗꯨ ꯊꯣꯡꯂꯕꯗꯤ ꯁꯤꯡꯖꯨꯗꯣ ꯇꯣꯛꯑꯣꯅ." "ꯇꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ." "ꯏꯃꯥꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯖꯕ." "ꯑꯗꯣ ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯔꯁꯨ ꯈꯔ ꯇꯨꯃꯤꯟꯅ ꯀꯣꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ?" "ꯑꯁ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯦꯕ, ꯑꯗ ꯏꯃꯥꯗꯣ ꯆꯥꯛꯈꯨꯝꯗꯅꯦ ꯁꯨꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯕ. ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ. ꯑꯩꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯗꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯦ." ꯇꯣꯝꯊꯤꯟ ꯃꯈꯥ ꯇꯥꯗꯨꯅ, "ꯉꯁꯤꯒꯤꯗꯣ ꯍꯥꯎꯕꯗꯤ ꯂꯣꯏꯅ ꯍꯥꯎꯏ ꯍꯥꯏꯕ. ꯑꯗꯨꯗ ꯀꯩꯗꯧꯔꯕ?" "ꯆꯥꯛꯀ ꯎꯇꯤꯒꯗꯣ ꯑꯣꯛꯇꯕ. ꯃꯈꯣꯏ ꯇꯥꯗꯅ ꯆꯥꯛ ꯍꯥꯞꯄꯣꯅ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤ. ꯑꯩ ꯍꯥꯞꯇꯤ ꯌꯥꯝ ꯍꯥꯞꯅꯤꯡꯕꯅꯤ." "ꯅꯠꯇꯦ, ꯅꯪꯕꯨ ꯎꯇꯤ ꯊꯣꯡꯉꯦ ꯈꯪꯉꯗꯤ ꯆꯥꯛꯇꯣ ꯈꯔ ꯍꯦꯟꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ?" "ꯀꯥꯏꯗꯒꯤꯅꯣꯗ, ꯏꯃꯥꯅ ꯅꯍꯥꯟꯈꯩ ꯊꯣꯡꯕ ꯆꯦꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏ." "ꯄꯦꯜꯂꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ, ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ." "ꯑꯗꯣ ꯃꯈꯣꯏ ꯇꯥꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ." "ꯀꯩꯅꯣ ꯍꯪꯉꯨ." "ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯂꯤꯛꯏꯕꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯑꯩꯁꯨ ꯃꯔꯝꯗꯤ ꯈꯪꯗꯦ, ꯃꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯑꯗꯨꯝ ꯂꯤꯛꯄ ꯖꯥꯠꯅꯤ." "ꯏꯃꯥꯒꯤ ꯁꯨꯃꯥꯏꯅ ꯂꯤꯛꯄꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯑꯩꯗꯤꯅꯦ ꯄꯣꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯐꯅꯗꯨꯝ ꯍꯩꯅꯔꯦ." "ꯍꯩꯅꯕꯒꯤꯔꯣ ꯆꯥꯛ ꯑꯣꯛꯇꯦꯅ ꯍꯥꯏꯗꯣ?" "ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯅꯅꯦ. ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯕꯁꯨ ꯇꯨꯃꯤꯟ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯔꯛꯏ, ꯏꯃꯥ ꯈꯪꯍꯟꯗꯅ. ꯑꯗꯒꯤ ꯏꯇꯥꯎꯁꯤꯡꯒꯤ ꯃꯌꯨꯝꯗꯁꯨ ꯌꯥꯝ ꯆꯥꯔꯛꯏꯗ, ꯄꯪꯆꯥꯗ. ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ. ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯑꯩꯁꯨ ꯏꯇꯥꯎꯁꯤꯡꯒꯤ ꯃꯌꯨꯝꯗ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯔꯨꯅꯤ, ꯏꯀꯥꯏ. ꯑꯗꯣ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯣ?" "ꯌꯥꯝ ꯍꯣꯠꯅꯈ꯭ꯔ ꯄꯣꯠꯅꯤꯗ. ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯕ, ꯅꯪꯒꯤꯗꯤ ꯅꯀꯨꯕꯣ ꯄꯥꯕꯅꯁꯨꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯦꯝꯗꯣꯛꯅꯕ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯏꯗꯦ. ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕ ꯇꯥꯔꯒ ꯇꯣꯛꯏ."
ꯑꯁ ꯃꯑꯣꯡ ꯑꯃꯒꯤ ꯏꯅꯦꯝꯄꯣꯛꯅꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕ ꯁꯦꯝꯗꯣꯛꯄꯁꯨ ꯑꯣꯏꯔꯔꯣꯏꯗꯕꯁꯤꯗ ꯂꯩꯍꯥꯎꯅ ꯑꯗꯨ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯈꯔ ꯅꯧꯔꯤꯕꯒꯤ ꯇꯧꯕꯅꯤ ꯈꯤꯇꯪ ꯂꯤꯈꯤꯁꯅꯨ ꯑꯗꯨꯒꯅꯦ ꯏꯃꯥꯁꯦ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯃꯤꯁ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩ ꯂꯩꯍꯥꯎꯅꯤ ꯂꯩꯍꯥꯎ ꯍꯣꯏ ꯍꯣꯏ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯁꯦꯝꯗꯣꯛꯆꯧꯅ ꯏꯃꯥꯁꯦ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯀꯦ ꯐꯔꯁꯦ ꯎꯇꯤꯒ ꯆꯥꯁꯤꯜꯂꯨꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯎꯏꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯐꯤ ꯉꯥꯏꯍꯥꯛꯇ ꯁꯥꯔꯨꯒꯦ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ ꯍꯣꯏ ꯍꯣꯏ ꯇꯧꯖꯔꯨꯔꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯐꯤ ꯁꯥꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯡꯈꯩꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯅꯦꯝꯄꯣꯛꯇꯨ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯤꯡꯂꯛꯀꯅꯤ ꯈꯪꯗꯕꯁꯤꯡꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯃꯥꯏꯁꯤꯡꯁꯦ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯊꯥꯗꯣꯏ ꯃꯪꯒꯣꯜꯗꯨꯗ ꯐꯝꯊꯗꯨꯅ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯋꯥꯡꯒꯤ ꯑꯃꯨꯕꯤꯗꯣ ꯁꯦꯜ ꯄꯨꯈ꯭ꯔꯒꯅꯦ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯔꯒ ꯂꯧꯕ ꯆꯠꯂꯨꯔꯀꯥꯟꯗꯗꯤ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤꯅꯦ ꯂꯩꯇꯦ ꯍꯌꯦꯡ ꯂꯧꯔꯣꯏꯅꯦ ꯏꯆꯦ ꯑꯃꯨꯕꯤꯗꯤ ꯏꯃꯥꯗꯒꯤ ꯀꯝꯗꯧꯅ ꯁꯦꯜ ꯂꯧꯔꯝꯃꯤꯕ ꯅꯍꯥꯟꯅꯦ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯅꯥꯔꯦ ꯍꯥꯏꯗꯅ ꯂꯧꯈꯤꯕꯅꯤ ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯟꯖꯩ ꯏꯆꯦ ꯑꯃꯨꯕꯤ ꯅꯪꯁꯨ ꯊꯧꯅꯥꯗꯤ ꯌꯥꯏꯍꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯒꯤ ꯁꯦꯜ ꯄꯨꯕ ꯉꯝꯕꯁꯦ ꯅꯪ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯄꯤꯁꯨ ꯄꯤꯔꯛꯇ꯭ꯔꯕ ꯁꯤꯅꯅꯤꯅꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯑꯁꯨꯛ ꯌꯥꯝ ꯁꯧꯔꯤꯁꯦ ꯊꯥꯗꯣꯏꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯁꯨꯅꯦ ꯄꯤꯗꯅꯕꯗꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯈꯣꯡꯁꯤꯗ ꯀꯣꯟꯗꯅ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯇꯥꯟꯖꯥꯗꯨꯗ ꯈꯨꯠꯁꯤꯗ ꯁꯦꯜꯁꯨ ꯄꯥꯏꯔꯒ ꯂꯩꯕ ꯃꯇꯥꯡ ꯑꯣꯏꯕ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯅ ꯅꯝꯗꯅ ꯂꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯗꯅ ꯇꯧꯔꯒ ꯂꯩꯕ ꯏꯃꯥ ꯑꯗꯨꯝ ꯄꯤꯖꯔꯛꯁꯅꯤꯗ ꯃꯥ ꯀꯩꯒꯨꯝꯕ ꯄꯤꯔꯛꯇ꯭ꯔꯕꯗꯤꯅꯦ ꯃꯁꯝꯗꯣ ꯈꯨꯗꯥꯡꯁꯤꯗ ꯌꯦꯠꯂꯒ ꯐꯣꯏꯗꯧꯔꯤꯕꯅꯤ ꯃꯥ ꯑꯩꯅ ꯃꯥ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯀꯥꯏꯗꯤ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯂꯩꯍꯥꯎ ꯃꯅꯦꯝꯄꯣꯛꯀꯤ ꯃꯑꯣꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯖꯔꯨꯗ꯭ꯔꯤ ꯊꯥꯗꯣꯏꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯆꯦꯡ ꯈꯩꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯂꯩꯍꯥꯎ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯆꯦꯡ ꯈꯩꯕꯗꯨꯕꯨ ꯆꯦꯡꯅ ꯑꯗꯨꯛ ꯌꯥꯝ ꯇꯥꯍꯟꯕ ꯍꯧꯅꯕ꯭ꯔꯣ ꯂꯩꯍꯥꯎ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯅꯦꯝ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯂꯧ ꯑꯃ ꯎꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯦꯡ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒꯅꯦ ꯆꯥꯛꯁꯦ ꯊꯣꯡꯂꯒ ꯆꯥꯗꯣꯏꯁꯦ ꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯍꯟꯈꯤꯕꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯄ ꯀꯥꯟꯗ ꯀꯌꯥꯝ ꯃꯥꯡꯖꯩ ꯈꯪꯕ꯭ꯔꯥ ꯆꯦꯡ ꯃꯔꯨ ꯑꯃꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯆꯥꯛꯅꯤ ꯈꯪꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤꯅꯦ ꯁꯦ ꯆꯔꯥ ꯑꯅꯤꯔꯛ ꯆꯥꯕꯁꯦ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯐꯪꯖꯗꯕ ꯏꯃꯨꯡ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯝꯊꯣꯛꯅ ꯇꯧꯒꯅꯨ ꯏꯔꯥꯏ ꯂꯥꯏꯊꯣꯛꯀꯅꯨ ꯋꯥꯅ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯨꯅꯦ ꯅꯣꯏꯕꯣ ꯂꯩꯍꯥꯎꯗꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯈꯨꯟꯖꯜꯂꯨ ꯊꯨꯅ ꯑꯃꯨꯛꯇ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯣ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯂꯩꯍꯥꯎ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯇꯥꯔꯤꯕ ꯆꯦꯡ ꯑꯗꯨꯕꯨ ꯈꯨꯟꯖꯤꯟꯗꯨꯅ ꯈꯨꯡꯉꯥꯡꯒꯗꯤ ꯆꯦꯡ ꯃꯔꯨ ꯌꯥꯝꯅ ꯇꯥꯕꯒ ꯃꯥꯟꯗ꯭ꯔꯥ ꯑꯗꯨꯒ 3-4ꯈꯛ ꯇꯥꯕꯁꯤꯗ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕ ꯀꯃꯥꯏꯅ ꯇꯧꯕ ꯏꯅꯦꯝꯄꯣꯛꯅꯣ ꯈꯪꯗꯦꯕ ꯊꯕꯛꯀꯁꯦ ꯏꯅꯤꯡꯇꯝꯅ ꯇꯧꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯀꯔꯤ ꯉꯥꯡꯂꯛꯇꯣꯏꯅꯣ ꯈꯟꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯍꯥꯎꯗꯣ ꯆꯥꯛꯈꯨꯝꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩ ꯃꯅꯦꯝꯄꯣꯛꯇꯤ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯥꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝ ꯊꯥꯗꯣꯏꯁꯨ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯍꯜꯂ ꯃꯥꯜꯂꯤꯅꯤ ꯑꯩ ꯆꯥꯛꯁꯦ ꯊꯨꯅ ꯑꯝꯇ ꯆꯥꯍꯧꯈꯤꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯦꯕ ꯆꯥꯔꯤꯀꯥꯟꯁꯤꯗ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯤ ꯑꯁ ꯀꯩꯅꯣꯝ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯝꯅ ꯁꯣꯜꯂꯤꯉꯩ ꯊꯥꯗꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯩꯅ ꯃꯄꯥꯟꯗ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯗꯤ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤꯕ ꯑꯣꯏꯔꯦ ꯂꯩꯍꯥꯎꯁꯨ ꯇꯞꯅ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯆꯥꯛ ꯆꯥꯔꯤꯕꯁꯤꯕꯨ ꯊꯦꯡꯉꯤꯅꯦ ꯏꯃꯥ ꯉꯁꯥꯏꯈꯩ ꯐꯤ ꯁꯨꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯩꯔꯨꯔꯕ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯦ ꯊꯥꯗꯣꯏ ꯃꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯝꯅ ꯆꯒꯨꯝ ꯇꯥꯍꯟꯒꯅꯨꯅꯦ ꯃꯗꯨ ꯆꯦꯡ ꯃꯔꯨ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯝ ꯌꯥꯝꯅꯤ ꯅꯤꯡꯊꯤꯅ ꯆꯥꯕ ꯇꯝꯃꯨꯅꯦ ꯅꯈꯣꯏꯁꯦ ꯂꯤꯛꯁꯟꯕ ꯀꯨꯞꯁꯟꯕꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯃꯅꯤ ꯈꯛꯇꯅꯤ ꯑꯃꯅꯤ ꯑꯣꯏꯔꯕꯁꯨ ꯌꯥꯗꯦ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏꯗꯕꯅꯤ ꯌꯦꯡꯉꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯝꯃꯣꯏ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯨꯅꯦ ꯅꯈꯣꯏꯁꯤꯗꯤꯕ
ꯃꯇꯨꯡꯗꯗꯤꯅꯦ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯆꯒꯨꯝ ꯇꯥꯍꯟꯗꯅ ꯆꯥꯕ ꯍꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯥꯎꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯩꯅ ꯈꯪꯂꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯅꯤꯁꯤ ꯉꯥꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ ꯃꯅꯦꯝ ꯊꯥꯗꯣꯏꯗꯨ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯏꯃꯥꯒꯤ ꯍꯥꯞꯄꯨꯔꯅꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯉꯁꯤꯗꯤ ꯏꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯒꯦ ꯏꯄꯥꯝꯗ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦ ꯀꯨꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯟꯈꯤꯗꯕ ꯉꯁꯤꯗꯤꯅꯦ ꯄꯨꯂꯞ ꯑꯃꯨꯛꯇ ꯄꯨꯟꯁꯦꯗꯅ ꯍꯥꯏꯅꯕ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯑꯃ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗꯅ ꯍꯟꯊꯅ ꯊꯣꯡꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯊꯤꯟꯗꯨ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯇꯥꯗ ꯀꯩꯗꯧꯔꯒꯦ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯆꯥꯗ꯭ꯔꯤꯕꯁꯦ ꯑꯁ ꯌꯥꯝ ꯀꯨꯏꯔꯦꯗ ꯑꯗꯨꯗꯤ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦ ꯑꯗꯣ ꯃꯈꯣꯏ ꯇꯥꯗꯕꯨ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯑꯩ ꯀꯩꯗꯧꯕꯒꯤ ꯆꯥꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯌꯥꯝ ꯆꯥꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯗꯕꯒꯤ ꯂꯩꯔꯕꯅꯤ ꯏꯃꯥꯅ ꯇꯥꯡꯅ ꯇꯥꯡꯅ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯉꯥꯏꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯆꯥꯁꯤꯜꯂꯨꯔꯒ ꯏꯃꯥꯅ ꯂꯥꯡꯒꯗꯕ ꯏꯁꯧ ꯇꯧꯔꯛꯀꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯣ ꯇꯟꯕꯒꯤ ꯇꯨꯃꯤꯟꯅꯅꯦ ꯈꯥꯡꯂꯒ ꯂꯩꯔꯕꯅꯤ ꯆꯥꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯔꯁꯤꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥ ꯆꯥꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯕꯣ ꯀꯥꯏꯗꯒꯤ ꯍꯥꯏꯔꯛꯄꯅꯣꯗ ꯍꯥꯏꯔꯛꯇꯦ ꯏꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯔꯣꯏ ꯑꯗꯨꯅꯦꯕ ꯏꯃꯥꯅꯗꯤ ꯍꯥꯏꯔꯛꯀꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯑꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯅ ꯍꯥꯏꯔꯤꯗ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯍꯣꯏ ꯏꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯝꯂꯣꯝꯗ ꯑꯣ ꯏꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯜꯂꯛꯑꯒ ꯆꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯑꯣ ꯆꯥꯔꯣꯏꯌꯦ ꯑꯥꯗ ꯆꯥꯅꯤꯌꯦ ꯌꯨꯝꯗ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯀꯅꯣꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯩꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯌꯦꯟꯂ ꯉꯥꯔ ꯑꯃ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯄꯨꯛꯁꯦ ꯀꯥꯏꯒꯩ ꯆꯥꯔꯕ ꯍꯩ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯅꯍꯥꯟ ꯃꯈꯩ ꯄꯨꯛ ꯊꯟꯅ ꯆꯥꯗꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯐꯨꯒꯠꯇꯨꯅ ꯆꯥꯒꯗꯕꯅꯤ ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯑꯝꯇ ꯆꯥꯒꯦ ꯑꯩꯁꯨꯅꯦ ꯏꯅꯤꯡꯇꯝꯅ ꯑꯝꯇ ꯆꯥꯒꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯃꯥꯅ ꯂꯤꯛꯄꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯄꯨꯛꯄꯨꯗꯤ ꯊꯜꯂꯤꯗ ꯑꯗꯨꯗ ꯈꯔ ꯈꯖꯤꯛ ꯄꯦꯟꯗꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨꯅꯦ ꯍꯩꯕꯨ ꯍꯩꯅꯔꯕꯅꯤ ꯌꯥꯝꯅ ꯆꯥꯗꯕ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯕꯁꯦ ꯍꯣꯏꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯥꯊꯔꯁꯤ ꯏꯃꯥꯁꯦ ꯅꯣꯡ ꯅꯤꯅꯤꯒ ꯂꯩꯊꯣꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯗꯤ ꯂꯩꯔꯛꯀꯗꯕ ꯃꯥꯟꯗꯦꯗ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯗꯨꯝꯅꯗꯤ ꯂꯩꯒꯟꯗꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯂꯨꯔꯤꯕꯣ ꯑꯍꯥꯎꯕ ꯆꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯍꯦꯟꯅ ꯊꯣꯡꯗꯣꯛꯄ ꯑꯇꯩ ꯑꯇꯩ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯏꯃꯥꯅ ꯈꯪꯈꯤꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯇꯣꯏꯅꯤ ꯆꯨꯝꯅꯒ ꯊꯣꯛꯈꯤꯒꯗꯕ ꯅꯠꯇꯦ ꯏꯃꯥꯗꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯑꯗꯨꯅ ꯉꯥꯔ ꯌꯦꯜꯂ ꯑꯐꯪꯕ ꯑꯃ ꯂꯩꯔꯛ ꯃꯗꯨ ꯂꯩꯕ ꯊꯣꯛꯄꯗꯅꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯨꯝ ꯊꯥꯎ ꯑꯗꯒꯤ ꯆꯦꯡꯁꯨ ꯈꯔ ꯋꯥꯠꯂꯛ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯦ ꯁꯤꯖꯤꯟꯅꯒꯨꯝꯁꯦꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯆꯠꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯄꯣꯠ ꯆꯩꯗꯨ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯍꯥꯎ ꯃꯥꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯣꯏꯅꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯂꯩꯍꯥꯎ ꯐꯤ ꯁꯨꯗꯨꯅ ꯂꯩ ꯑꯗꯨꯒ ꯊꯥꯗꯣꯏꯁꯨ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯍꯜꯂꯦꯗꯅ ꯊꯥꯗꯣꯏ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯊꯗꯨꯅ ꯍꯜꯂꯛꯑꯦ ꯀꯩꯗꯧꯔꯦ ꯏꯃꯥ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ ꯑꯩꯅꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯍꯜꯂꯛꯀꯗꯕ ꯃꯥꯜꯂꯒ ꯂꯩꯅꯤꯡꯗ꯭ꯔꯕ ꯃꯤꯁꯤꯡꯗꯣ ꯏꯃꯥ ꯑꯃꯠꯇ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯨꯅꯦ ꯃꯌꯥꯝ ꯄꯨꯜꯂꯦ ꯍꯥꯏꯗꯅꯕꯨ ꯃꯈꯣꯏꯅ ꯃꯥꯡꯍꯜꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯏꯁ ꯏꯃꯨꯡꯁꯤꯗꯗꯤꯅꯦ ꯊꯥ ꯑꯃ ꯆꯥꯕ ꯌꯥꯒꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯝꯖꯤꯜꯂꯒꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯅꯦ ꯊꯣꯡꯖꯟꯈ꯭ꯔꯦ ꯃꯊꯦꯜꯗꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯅꯦ ꯉꯥ ꯊꯣꯡꯕ ꯑꯃ ꯑꯗꯒꯤ ꯅꯣꯏꯒꯤ ꯌꯦꯟꯗꯨꯁꯨ ꯌꯥꯎꯏ ꯑꯩꯗꯤ ꯆꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯏꯔꯣꯝꯕ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯑꯗꯩ ꯆꯝꯐꯨꯠ ꯁꯤꯡꯖꯨ ꯏꯃꯥ ꯏꯄꯦꯝꯃ ꯀꯌꯥꯗ ꯌꯥꯝꯅ ꯇꯧꯁꯤꯜꯂꯤꯕꯅꯣꯕꯗꯨ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯅꯦꯝꯗ ꯇꯥꯍꯟꯗꯕꯤ ꯑꯁ
ꯏꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯥꯗꯣꯏꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯥꯗ ꯌꯥꯗꯕ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯃꯊꯦꯜ ꯑꯃꯈꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯆꯝꯕ ꯊꯣꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯁꯨ ꯉꯥ ꯑꯃ ꯊꯣꯡꯂꯒ ꯌꯥꯔꯕꯗꯨꯗ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯤ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯑꯩꯁꯨ ꯉꯝꯗꯦ ꯂꯣꯏꯅꯅꯤ ꯂꯦꯝꯍꯧꯔꯤꯕꯗꯨ ꯁꯦ ꯄꯨꯈꯝ ꯈꯨꯗꯤꯡꯒꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏꯅꯤ ꯂꯦꯝꯍꯧꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯦꯡꯅ ꯊꯝꯃꯨ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯨ ꯍꯥꯏꯗꯅ ꯃꯗꯨꯒꯗꯣ ꯇꯥꯕ ꯅꯠꯇꯦ ꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯅꯤ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯎ ꯍꯥꯏꯗꯅ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯤꯕ ꯂꯩꯍꯥꯎ ꯃꯥꯁꯨ ꯃꯅꯦꯝꯕꯣꯛꯀꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯈꯣꯏꯁꯨ ꯍꯦꯃꯜꯂꯤꯗꯅ ꯏꯃꯥꯗꯨꯗꯤ ꯂꯦꯝꯍꯟꯕꯗꯨꯗꯤ ꯄꯥꯝꯃꯨꯏꯑꯕ ꯑꯗꯨꯅꯤ ꯀꯌꯥꯗ ꯃꯥꯡꯍꯜꯂꯤꯕꯅꯣ ꯌꯦꯡꯉꯨ ꯃꯣꯏꯅ ꯑꯩꯗꯤ ꯎꯕꯗꯅꯦ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯃꯈꯛ ꯊꯣꯡꯅꯕ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯌꯥꯗꯦ ꯃꯣꯏꯅ ꯏꯃꯥꯒꯤ ꯋꯥ ꯑꯝꯇ ꯃꯈꯣꯏꯅ ꯇꯥꯗꯕꯗꯨꯗ ꯏꯃꯥꯁꯦ ꯁꯥꯎꯗꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯦꯝꯍꯜꯂꯒꯅꯦ ꯀꯔꯤꯝꯇꯒ ꯈꯟꯗꯅ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯤꯕ ꯃꯁꯟꯅꯗꯅ ꯑꯩꯅ ꯁꯣꯝꯗ ꯂꯦꯝꯃꯤꯕ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯕꯅ ꯂꯣꯏ ꯁꯥꯎꯅꯤꯡꯃꯟꯗꯅ ꯏꯃꯥ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯏꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯤꯅꯦ ꯂꯩꯍꯧꯔꯤꯕꯅꯤ ꯂꯩꯍꯥꯎꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯌꯦꯠꯂꯨꯕ ꯇꯧꯗꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯗꯤ ꯆꯥꯕ ꯐꯪꯖꯗꯕ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯛ ꯈꯨꯠꯆꯥ ꯑꯃꯅꯤꯅꯦ ꯍꯦꯟꯃꯜꯂꯦ ꯃꯈꯣꯏꯒꯤ ꯆꯥꯛ ꯈꯨꯠꯆꯥ ꯆꯥꯛꯄꯨ ꯈꯤꯇꯪ ꯆꯥꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯅꯣꯏꯔꯤꯕꯗꯨ ꯆꯥꯃꯟꯗꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯣꯏ ꯑꯗꯨꯅꯤ ꯃꯣꯏ ꯑꯣꯏꯗꯣꯏꯅꯤ ꯏꯃꯥ ꯍꯩ ꯏꯕꯨꯡꯉꯣꯗꯤ ꯏꯃꯥ ꯃꯃꯥꯟꯅꯕꯁꯤꯡ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯆꯠꯇ꯭ꯔꯤ ꯏꯃꯥ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯦꯞꯄꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯉꯁꯤꯅ ꯃꯈꯣꯏꯗꯤ ꯍꯜꯂꯒꯦ ꯑꯗꯨꯒ ꯉꯁꯤꯅ ꯅꯈꯣꯏꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯕ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯡꯖꯤꯜꯂꯤ ꯂꯩꯍꯥꯎꯗꯨ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯅꯔꯝꯃꯤ ꯂꯩꯍꯥꯎꯅ ꯍꯜꯂꯒꯦ ꯊꯥꯗꯣꯏꯅ ꯏꯟꯁꯥꯡ ꯂꯣꯡꯕ꯭ꯔꯣ ꯂꯣꯡꯗꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯏꯃꯥ ꯂꯣꯡꯗꯦꯗ ꯁꯧꯒ꯭ꯔꯤ ꯈꯛꯇꯅꯤ ꯉꯥ ꯑꯌꯥꯏꯕ ꯃꯆꯦꯠ ꯑꯃꯒ ꯉꯥ ꯑꯌꯥꯏꯕ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯉꯥ ꯑꯌꯥꯏꯕꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯁꯨ ꯍꯥꯞꯄꯒ ꯑꯃꯨꯛ ꯆꯥꯔꯤꯕ ꯏꯃꯥ ꯏꯟꯁꯥꯡꯗꯗꯤ ꯍꯥꯞꯇ꯭ꯔꯤ ꯑꯌꯥꯏꯕ ꯑꯣꯏꯅ ꯃꯆꯦꯠ ꯑꯃꯈꯛ ꯆꯥꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ ꯂꯩꯍꯥꯎꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯗꯨꯅ ꯆꯥꯛꯇꯤ ꯂꯦꯝꯕ꯭ꯔꯣ ꯂꯦꯝꯗꯦꯗ ꯏꯃꯥ ꯆꯞ ꯆꯥꯏ ꯅꯍꯥꯟꯈꯩ ꯊꯣꯡꯕꯗꯒꯤ ꯇꯪꯈꯥꯏ ꯍꯟꯊꯗꯨꯅ ꯊꯣꯡꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯅ ꯑꯣꯛꯇꯦꯅ ꯍꯥꯏꯔꯤꯕ ꯆꯥꯛꯄꯨ ꯄꯨꯛ ꯊꯟꯅꯕ ꯆꯥꯏꯌꯦꯕ꯭ꯔꯣ ꯆꯥꯛꯁꯦ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯆꯥꯕ ꯐꯠꯇꯦꯀꯣ ꯍꯦꯟꯖꯟꯅ ꯆꯥꯕꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯦꯟꯖꯟꯅ ꯆꯥꯔꯒ ꯏꯁꯥꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯣꯏꯔꯛꯀꯅꯤ ꯁꯦ ꯅꯣꯏꯈꯠꯄꯗꯒꯤ ꯂꯩꯅꯥ ꯃꯈꯜ ꯊꯣꯛꯂꯛꯇꯣꯏꯕ ꯏꯁꯥꯁꯨ ꯂꯨꯝꯁꯜꯂꯛꯀꯗꯧꯔꯤꯕ ꯑꯗꯒꯤ ꯄꯨꯛꯀꯁꯦ ꯃꯌꯥꯝ ꯑꯃ ꯀꯪꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯊꯤꯕꯣꯡ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯒ ꯃꯕꯨꯛ ꯏꯀꯪ ꯀꯪꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯏꯃꯥꯗꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯆꯨꯝꯕ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯆꯨꯝꯅ ꯍꯦꯟꯖꯟꯗꯕꯤ ꯂꯩꯒꯗꯕꯁꯦ ꯈꯔ ꯂꯤꯛꯁꯟꯕ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯕꯁꯤꯗ ꯁꯣꯏꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯍꯥꯎꯁꯨ ꯁꯨꯃꯥꯡꯗ ꯃꯔꯣꯏ ꯃꯟꯗꯨꯅ ꯂꯩ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯤꯅ ꯍꯣꯔꯦꯟꯅꯦ ꯕꯣꯔꯥ ꯍꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯛꯅꯝ ꯅꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯄꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝꯄꯣꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯃꯜꯂꯤꯗꯨꯕꯣ ꯅꯥꯀꯨꯞꯄꯤꯔꯣ ꯍꯣꯏ ꯏꯃꯥ ꯃꯥꯅꯦ ꯅꯥꯀꯨꯞꯄꯤꯅꯦ ꯀꯔꯤ ꯈꯨꯃꯟꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯅꯦꯝ ꯊꯥꯗꯣꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯠꯇꯦ ꯃꯔꯣꯏ ꯃꯜꯂꯤꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦꯅꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯑꯃ ꯃꯥꯡꯍꯜꯂꯤꯕꯁꯤꯕꯣ ꯁꯨꯃꯥꯏꯅ ꯃꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥ ꯁꯤꯗꯤ ꯑꯄꯠꯄ ꯉꯥꯛꯇꯅꯦ ꯍꯦ ꯌꯥꯝ ꯄꯠꯄꯁꯨ ꯅꯠꯇꯦ ꯁꯤ ꯄꯠꯇꯕꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯗꯤ ꯆꯥꯕꯗ ꯐꯔꯔꯣꯏ ꯇꯧꯕꯅꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯌꯥꯗꯦ ꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯌꯥꯝꯅ ꯄꯠꯄꯁꯦ ꯁꯤ ꯈꯛꯇ ꯑꯣꯏꯅ ꯂꯧꯊꯣꯛꯎ ꯈꯪꯕ꯭ꯔꯣ ꯑꯇꯩꯁꯤꯗꯤ ꯌꯥꯔꯦ ꯅꯪꯒꯤꯁꯦ ꯃꯔꯣꯏ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯂꯩꯍꯥꯎ ꯈꯖꯤꯛ ꯁꯨꯛꯇꯣꯛꯇꯨꯅ ꯍꯣꯏ ꯏꯃꯥ ꯅꯈꯣꯏꯕꯨ ꯈꯔ ꯍꯩꯁꯤꯡꯉꯨꯅꯦ ꯐꯩꯅꯥꯝꯁꯨ ꯍꯥꯏ ꯋꯥꯈꯜ ꯇꯥꯔ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯥꯗꯦꯅꯦ ꯊꯥꯗꯣꯏꯗꯣ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯍꯥꯎꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯁꯦ ꯀꯩꯅꯣꯝꯒꯤꯁꯨ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯤꯅ ꯑꯣꯠꯅꯩꯗꯨꯅ ꯇꯧꯗ꯭ꯔꯕꯁꯨ ꯃꯁꯤꯁꯨ ꯑꯋꯥꯕ ꯃꯈꯜ ꯑꯃꯅꯤ ꯀꯃꯥꯏꯅ ꯑꯁꯨꯛ ꯂꯤꯛꯄ ꯏꯅꯦꯝꯄꯣꯛꯁꯦ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯍꯧꯖꯤꯛ ꯇꯨꯝꯃꯒꯦ ꯂꯩꯊꯣꯛꯇꯅ ꯃꯉꯣꯟꯗ ꯂꯣꯏ ꯇꯧꯍꯟꯒꯅꯤꯁꯦ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯍꯥꯎꯁꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥꯅ, "ꯀꯔꯤꯅꯣ ꯅꯪꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯃꯧꯄꯥ ꯅꯨꯄꯥ ꯍꯦꯟꯕꯅ, "ꯀꯩꯅꯣ ꯏꯆꯦ, ꯅꯪꯗꯤ ꯅꯌꯦꯡ ꯀꯪꯒ ꯀꯪꯁꯤꯜꯂꯗꯅ." "ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ." "ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯁꯨꯛ ꯊꯤꯅ ꯀꯪꯕ ꯍꯧꯅꯕ꯭ꯔꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯄꯥꯏꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ." "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ." "ꯏꯆꯦ, ꯏꯕꯥꯏꯅ ꯀꯩꯝꯇ ꯄꯤꯖꯗ꯭ꯔꯕ ꯇꯧꯏꯗꯨꯕꯨ?" "ꯏꯆꯥ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯥꯛꯅꯔꯕ꯭ꯔꯥ ꯈꯪꯗꯦꯗ, ꯌꯦꯡꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ." "ꯏꯆꯦ, ꯀꯪꯕ ꯂꯥꯛꯃꯟꯈ꯭ꯔꯦꯗ. ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯟꯗ꯭ꯔꯦ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯅꯣꯏꯔꯦꯗꯅ ꯁꯤꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ. ꯉꯧꯔꯣꯛꯀ ꯉꯧꯔꯒ ꯅꯣꯏꯔꯦ. ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯀꯨꯆꯨꯒꯁꯦ ꯄꯨꯆꯧ ꯃꯨꯁꯜꯂꯦ, ꯑꯗꯩ ꯀꯪꯁꯨ ꯀꯪꯁꯤꯜꯂꯦ. ꯀꯔꯤꯅꯣꯃ ꯃꯥꯜꯂꯦ. ꯌꯥꯔꯦꯕ ꯏꯃꯥ, ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯆꯥ ꯅꯠꯇꯦ. ꯍꯧꯖꯤꯛꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ?" ꯂꯩꯍꯥꯎꯅ ꯐꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ, "ꯑꯇꯩ ꯂꯥꯏꯔꯤꯁꯦ, ꯍꯦꯟꯕ ꯆꯠꯂꯣ. ꯏꯍꯦꯟ ꯑꯝꯇ ꯊꯤꯔꯨꯆꯣꯕ. ꯏꯆꯦ ꯏꯍꯦꯟ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯑꯝꯇ ꯄꯦꯟꯅ ꯆꯥꯒꯦ. ꯃꯈꯣꯡꯒꯗꯣ ꯑꯝꯇ ꯆꯤꯛꯀꯦ, ꯆꯤꯛꯇꯕ ꯀꯨꯏꯔꯦ." "ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯂꯧꯔꯨꯒꯦ." ꯑꯗꯨꯗ ꯀꯩꯗꯧꯔꯕ?" "ꯑꯗꯣ ꯏꯆꯦ, ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯌꯥꯝ ꯂꯥꯏꯔꯕꯣ? ꯏꯕꯥꯏꯗꯣ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯁꯨꯕ ꯍꯣꯠꯅꯕꯗꯥꯏꯅꯦ." ꯃꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ, "ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯅꯧꯄꯥꯅ ꯍꯥꯏꯔꯤꯕꯁꯦ. ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ. ꯐꯤꯕꯝꯁꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗꯤ ꯏꯃꯥ ꯌꯦꯡꯕ ꯌꯥꯝ ꯍꯩꯅꯗꯦꯕꯣ." ꯂꯩꯍꯥꯎ ꯁꯨꯛꯊꯗꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ, ꯂꯣꯏꯅ ꯂꯩ. ꯅꯌꯥ ꯅꯨꯄꯥꯁꯨ ꯁꯨꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯏꯅꯦꯝꯄꯣꯛꯇꯣ ꯌꯥꯝꯅ ꯂꯤꯛꯄ. ꯏꯃꯥ, ꯆꯥꯛ ꯆꯔꯥ ꯑꯅꯤ ꯆꯥꯕꯁꯦ ꯌꯥꯝꯅ ꯆꯥꯕ ꯀꯥꯟꯅꯗꯦ. ꯑꯗꯒꯤ ꯐꯠꯇꯦ ꯍꯥꯏꯗꯅꯅꯦ ꯄꯨꯛ ꯊꯟꯅ ꯆꯥꯗꯤꯌꯦ ꯅꯣꯡꯃꯇ. ꯆꯦꯡ ꯊꯣꯡꯂꯤꯕ ꯆꯥꯡꯗꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯊꯣꯡꯒꯗꯕ. ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯏꯗꯅ ꯍꯦꯟꯒꯠꯂꯨꯕ ꯌꯥꯗꯦ. ꯑꯗꯒꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯥ ꯊꯣꯡꯕ ꯑꯅꯤꯔꯛꯈꯛ ꯉꯥꯏꯔꯤ ꯆꯥꯕ." "ꯍꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ?" "ꯑꯗꯒꯤ ꯏꯟꯁꯥꯡꯗ ꯉꯥꯔꯤ ꯊꯥꯛꯑꯁꯨ ꯑꯃꯈꯛ, ꯃꯣꯔꯣꯛ ꯃꯦꯠꯂꯁꯨ ꯃꯣꯔꯣꯛ 2, ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ. ꯑꯗꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜ 2 ꯂꯣꯡꯕꯁꯨ ꯌꯥꯗꯦ. ꯆꯦꯡ ꯈꯩꯕꯗ ꯆꯦꯡ ꯃꯔꯨ ꯑꯃꯐꯥꯎ ꯇꯥꯍꯟꯕ ꯌꯥꯗꯦ. ꯆꯥꯛ ꯆꯥꯕꯗ ꯆꯒꯨꯝ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯕꯁꯨ ꯌꯥꯗꯦ. ꯐꯤ ꯁꯨꯔꯦꯗꯅ ꯏꯁꯤꯡ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ. ꯑꯗꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ, ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯅꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯔꯥ ꯑꯃ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯆꯔꯥ 3ꯂꯛꯄꯨ ꯆꯥꯅꯤ. ꯑꯁ, ꯃꯁꯤ ꯅꯠꯇꯕꯁꯨ ꯌꯥꯝ ꯂꯩꯔꯤꯗ." "ꯃꯥꯏ ꯄꯦꯝꯃ, ꯀꯔꯤ ꯈꯨꯂꯤꯛꯅꯣ ꯑꯗꯨꯗꯤ? ꯏꯃꯥꯗꯤ ꯑꯃꯨꯛꯇ ꯍꯦꯛ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯅꯦ." "ꯑꯗꯨꯅꯦꯃ, ꯑꯩ ꯆꯥꯕ ꯊꯛꯄ ꯏꯅꯤꯡ ꯇꯝꯗꯦ. ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯆꯥꯅꯤꯡꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ. ꯄꯨꯛ ꯊꯟꯅ ꯄꯦꯟꯅ ꯆꯥꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯆꯥꯕ ꯆꯥꯡꯗꯨꯗꯒꯤ ꯇꯪꯈꯥꯏ ꯍꯟꯊꯅꯅꯦ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯦ. ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯕꯝꯁꯦ ꯑꯣꯏꯔꯤꯕꯅꯤ." "ꯅꯄꯨꯔꯣꯏꯕꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ?" "ꯃꯥꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯃ. ꯃꯃꯥꯗꯣ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯌꯦ. ꯃꯥꯁꯨ ꯍꯦꯟꯅ ꯆꯥꯕ ꯅꯠꯇꯦ, ꯈꯤꯇꯪꯅꯤ. ꯑꯩꯅ ꯈꯜꯂꯤꯅꯤ, ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯕꯗ ꯃꯌꯥꯡ ꯏꯀꯪ ꯀꯪꯉꯦꯗꯅ." ꯃꯧꯄꯥ ꯅꯨꯄꯥ ꯍꯦꯟꯕꯅ, "ꯍꯦꯟꯃꯜꯂꯤꯁꯦ, ꯏꯅꯦꯒꯤ ꯃꯑꯣꯡꯗꯨꯗꯤ." "ꯑꯗꯨꯅꯤ, ꯅꯈꯣꯏ ꯅꯕꯥꯏꯅꯁꯨ ꯃꯃꯥꯅꯤꯅ ꯃꯨꯛꯅꯔꯨꯕ ꯉꯝꯗꯦ. ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯅꯕ ꯆꯠꯅꯗꯨꯅ ꯂꯩꯔꯤ." "ꯅꯠꯇꯦ, ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯕꯨ ꯀꯩꯅꯣ? ꯍꯥ? ꯌꯥꯅꯕ ꯆꯠꯄꯒ ꯌꯥꯔꯣꯏ. ꯑꯍꯦꯟꯕ ꯇꯧꯒꯦ, ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯆꯥꯕ ꯐꯥꯎꯕꯗꯤ ꯏꯅꯤꯡ ꯇꯝꯅ ꯆꯥꯕ ꯌꯥꯏꯗꯅ. ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯗꯨꯛ ꯂꯤꯛꯄꯗꯨꯕꯣ?" "ꯈꯪꯗꯦ ꯏꯃꯥ, ꯌꯥꯅꯕ ꯆꯠꯄ ꯅꯠꯇꯅ ꯀꯩꯗꯧꯗꯣꯏꯅꯣ?" "ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯑꯗꯨꯛ ꯋꯥꯅ ꯈꯥꯡꯂꯒ ꯅꯅꯦꯝꯄꯣꯛꯇꯨ ꯁꯤꯕ ꯉꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯑꯗꯨ ꯀꯜꯂꯤꯕꯗꯣ ꯀꯩꯁꯨ ꯁꯤꯒꯗꯕ ꯅꯠꯇꯦꯅꯦ. ꯑꯗꯨꯅ ꯃꯇꯝ ꯑꯁꯨꯛ ꯋꯥꯠꯂꯤꯕꯁꯦ, ꯅꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯍꯥꯟꯅ ꯁꯤꯕ ꯇꯥꯕꯅꯤ." ꯂꯩꯍꯥꯎꯁꯨ ꯁꯨꯛꯊꯗꯨꯅ ꯂꯩ. "ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯅꯦꯝꯄꯣꯛꯇꯣ ꯉꯝꯅꯕ ꯊꯦꯡꯅꯧ." "ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯏꯟꯁꯤꯟꯕ ꯅꯠꯇꯦ. ꯃꯥꯒꯤ ꯃꯑꯣꯡꯗꯨꯅꯅꯤ. ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯪ ꯉꯝꯅꯅꯕ ꯊꯦꯡꯅꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯁꯦꯝꯗꯣꯛꯀꯗꯕꯅꯤ. ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯊꯝ. ꯅꯈꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧ. ꯃꯥꯅꯗꯤ ꯉꯝꯍꯟꯒꯅꯨ. ꯁꯦꯜ ꯍꯥꯏꯔ ꯅꯄꯨꯔꯣꯏꯕꯅ ꯇꯥꯜꯂꯤꯅꯤ. ꯏꯃꯨꯡ ꯃꯅꯨꯡ ꯏꯟꯁꯥꯡ ꯅꯥꯄꯤ, ꯉꯥꯔꯤ ꯊꯨꯝ ꯅꯈꯣꯏꯅ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ. ꯅꯅꯦꯝꯕꯣꯛꯅ ꯃꯇꯦꯡ ꯈꯔꯗꯨ ꯄꯥꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯌꯦꯡꯉꯣꯏ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ." ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯩꯍꯥꯎꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯧꯄꯥ ꯅꯨꯄꯥꯅ, "ꯆꯦ, ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯐꯅꯤ. ꯅꯊꯧꯅ ꯎꯠꯂꯨ." "ꯏꯃꯥ, ꯑꯩꯕꯨ ꯃꯧ ꯐꯠꯇꯕꯤ ꯑꯃꯨꯛ ꯇꯥꯔꯣꯏꯗ꯭ꯔꯣ?" "ꯇꯥꯔꯣꯏ. ꯇꯥꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯥꯡꯁꯤꯗꯗꯤ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯦꯛꯇ ꯍꯧꯔꯒꯦ." "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ." ꯍꯦꯟꯕꯗꯨ ꯃꯆꯦꯒ ꯃꯃꯥꯒꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ. "ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯃꯁꯤ ꯍꯥꯏꯗꯅ ꯅꯅꯦꯝꯄꯣꯛꯄꯨ ꯑꯣꯠꯅꯌꯨ ꯍꯥꯏꯕ ꯅꯠꯇꯦ.
ꯐꯖꯅ ꯁꯦꯕꯥꯗꯣ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯨꯗ ꯈꯔ ꯐꯅꯕ ꯈꯔ ꯑꯗꯨꯝ ꯈꯪꯍꯜꯂꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯅꯦꯝꯄꯣꯛꯄꯨ ꯊꯤꯅ ꯇꯧꯕ ꯐꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥꯅ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯅꯤ ꯏꯆꯥꯗꯤ ꯋꯥꯈꯜ ꯇꯥꯕꯤꯅꯤꯗ ꯏꯆꯥꯗꯤ ꯃꯧꯄꯥ ꯅꯨꯄꯥ ꯍꯦꯟꯕꯅ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯌꯦꯟ ꯂꯩꯔꯨꯈꯤꯒꯦ ꯍꯣꯏ ꯂꯩꯔꯨꯔꯣ ꯅꯆꯦꯁꯦ ꯃꯕꯨꯛ ꯊꯟꯅꯝꯇ ꯄꯤꯖꯈꯤꯁꯤ ꯏꯃꯥ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯍꯦꯟꯕꯁꯨ ꯆꯠꯈ꯭ꯔꯦ ꯁꯨꯁꯨ ꯁꯨꯒꯗꯕꯅꯤ ꯑꯗꯨꯒ ꯆꯥꯁꯨ ꯆꯥꯒꯗꯕꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯅ ꯋꯥꯅꯔꯤꯕꯁꯤꯕꯨ ꯆꯥꯛꯀꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯌꯦꯡ ꯁꯤꯔꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩꯗ ꯆꯥꯒꯗꯕꯅꯤ ꯏꯔꯜ ꯏꯊꯨꯝꯁꯤꯡꯁꯦ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯏꯃꯥ ꯑꯍꯜꯊꯪꯗ ꯋꯥꯈꯜ ꯇꯥꯗꯕꯁꯤꯁꯨ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯅ ꯏꯔꯨꯖꯕ ꯀꯥꯔꯛꯇꯨꯅ ꯍꯩ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯂꯩꯍꯥꯎꯁꯨ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯑꯩꯁꯦ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯃꯪꯒꯣꯜꯁꯦ ꯊꯥꯡꯗꯣꯔꯛꯑꯣ ꯃꯪꯒꯣꯜꯗ ꯆꯥꯔꯒꯦ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ ꯈꯔ ꯍꯦꯟꯒꯠꯂꯁꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯨ ꯑꯩꯁꯨ ꯆꯥꯛꯄꯨꯛ ꯑꯝꯇ ꯊꯟꯗ꯭ꯔꯦ ꯏꯟꯁꯥꯡꯁꯤꯁꯨ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯤꯕꯅꯤꯅ ꯐꯖꯅ ꯆꯥꯗ꯭ꯔꯕꯗꯤ ꯃꯁꯥꯁꯦ ꯁꯨꯝ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯀꯣꯟꯅ ꯑꯐꯕ ꯑꯣꯏꯔꯣꯏꯌꯦ ꯍꯩ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ ꯆꯥꯛꯄꯨ ꯄꯨꯛ ꯄꯤꯛ ꯊꯟꯅꯕ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯡꯁꯤ ꯌꯥꯔꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯥꯕꯗ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯀꯣ ꯐꯅ ꯀꯟꯅ ꯁꯨꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯐꯖꯗ꯭ꯔꯕꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯆꯐꯨ ꯌꯥꯟ ꯋꯥꯔꯛꯑꯣ ꯍꯥꯏꯅꯔꯤꯕꯅꯤ ꯁꯦ ꯂꯤꯛꯁꯜꯂꯤꯈꯩ ꯐꯩꯀꯣ ꯂꯩꯍꯥꯎꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯗꯣꯏ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯅꯍꯥꯟ ꯃꯈꯩꯅ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯒ ꯉꯁꯤꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤꯕꯁꯤꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯃꯥꯅ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯡꯗꯣ ꯌꯥꯔꯕꯅꯤ ꯃꯌꯨꯝꯗꯒꯤ ꯏꯅꯣꯏ ꯅꯣꯏꯗꯅ ꯂꯥꯛꯄꯗꯣ ꯁꯤꯗ ꯂꯩꯕꯗꯒꯤ ꯃꯌꯥꯡꯒ ꯀꯪꯗꯅ ꯃꯁꯥ ꯌꯥꯡꯂꯤꯕꯁꯦ ꯍꯔꯥꯎꯒꯦ ꯍꯥꯏꯗꯦꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯒꯤ ꯆꯥꯛ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯏꯃꯥ ꯁꯤꯗ ꯊꯝꯃꯒꯦ ꯍꯣꯏ ꯌꯥꯔꯦ ꯂꯩꯍꯥꯎ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯅꯦꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯆꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯒꯤꯁꯤꯕꯣ ꯁꯧꯒ꯭ꯔꯤꯔꯣ ꯃꯅꯥ ꯑꯅꯤꯈꯛ ꯌꯥꯎꯏꯅꯦ ꯂꯩꯍꯥꯎ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯣꯏ ꯏꯃꯥ ꯁꯧꯒ꯭ꯔꯤꯅꯤ ꯏꯪꯈꯣꯜꯁꯤꯗ ꯁꯧꯒ꯭ꯔꯤꯁꯨ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯏ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯊꯥ ꯑꯃ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯃꯅꯥꯗꯣ ꯈꯤꯇꯪ ꯍꯦꯛꯂꯒ ꯊꯣꯡꯂꯕ ꯑꯗꯨꯅ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯀꯣꯟꯅꯗ꯭ꯔꯤ ꯑꯣ ꯐꯔꯦ ꯐꯩ ꯂꯤꯛꯁꯤꯜꯂꯤꯕꯗꯣ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯠꯂꯤ ꯐꯅꯤ ꯌꯥꯝ ꯐꯅꯤꯕ ꯃꯅꯦꯝ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯀꯩꯅꯣ ꯆꯥꯛꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯍꯥꯟꯈꯩ ꯊꯤꯔꯛꯄ ꯆꯥꯡꯗꯨꯗꯒꯤ ꯍꯟꯊꯅ ꯊꯤꯔꯤꯕꯁꯤꯕꯣ ꯏꯃꯥ ꯅꯍꯥꯟ ꯃꯈꯩ ꯊꯥ ꯑꯃ ꯆꯥꯅꯕ ꯆꯦꯡꯗꯣ ꯅꯃꯧꯅ ꯈꯔ ꯍꯦꯟꯅ ꯂꯤꯛꯁꯤꯟꯅꯕ ꯐꯩ ꯍꯥꯏꯗꯅ ꯊꯥ 2 ꯑꯣꯏꯅ ꯆꯠꯍꯜꯂꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯅꯍꯥꯟꯈꯩꯗꯒꯤ ꯇꯪꯈꯥꯏ ꯍꯟꯊꯔꯕꯅꯤ ꯏꯃꯥ ꯆꯥꯕꯤꯍꯧꯔꯣꯀꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯆꯥꯛꯁꯤꯗꯤ ꯑꯃꯨꯛ ꯈꯣꯊꯕꯗ ꯂꯣꯏꯔꯅꯤ ꯀꯩꯅꯣꯅꯦ ꯃꯧꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯆꯥꯛ ꯍꯦꯟꯅ ꯊꯣꯡꯁꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯤꯛꯁꯤꯟꯈ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯌꯨꯛꯇ ꯆꯥꯛ ꯈꯤꯇꯪ ꯆꯥꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯏꯗꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯆꯥꯛꯁꯤ ꯊꯣꯛꯅ ꯂꯥꯝꯃꯤꯗ ꯇꯧꯔꯤꯁꯦ ꯆꯔꯥ ꯋꯥꯟꯒꯦꯁꯨ ꯆꯥꯛꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯍꯣꯏꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯈꯤꯇ ꯊꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯗꯨ ꯏꯁꯤꯡ ꯊꯛꯇꯨꯅ ꯆꯥꯛ ꯂꯥꯝꯕꯗꯨ ꯈꯥꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯊꯤꯟꯁꯨ ꯍꯜꯂꯛꯂꯤ ꯂꯩꯍꯥꯎꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯨ ꯆꯥꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯆꯥꯔꯦ ꯄꯨꯛ ꯊꯟꯅ ꯆꯥꯔꯦ ꯊꯕꯛꯀ ꯋꯥꯔꯨꯕꯒ ꯐꯖꯅ ꯇꯨꯝꯕ ꯌꯥꯔꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩꯁꯨ ꯆꯥꯔꯦ ꯊꯪꯅꯕꯒꯤꯗ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯐꯔꯤꯕ꯭ꯔꯣ ꯏꯃꯥꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯏ ꯍꯥꯏꯗꯥꯏꯅꯦ ꯇꯨꯝꯕꯤꯔꯨꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯣꯏꯗ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯖꯅꯕ ꯁꯣꯝꯗ ꯃꯃꯧ ꯅꯨꯄꯤ ꯊꯣꯛꯂꯛꯄꯗꯨꯗ ꯊꯥꯗꯣꯏꯅ ꯃꯧꯋꯥ ꯆꯥꯛ ꯊꯣꯡꯂꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯜꯂꯣ ꯆꯥꯛ ꯈꯔ ꯉꯟꯅ ꯆꯥꯁꯤ ꯍꯩꯃꯥ ꯏꯃꯥ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯊꯣꯡꯂꯔꯣꯏꯌꯦ ꯍꯩ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯦ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯒ ꯑꯌꯨꯛꯅ ꯉꯁꯥꯏ ꯆꯥꯔꯤꯕ ꯆꯥꯡꯗꯣ ꯑꯗꯨꯗ ꯆꯥꯕ ꯍꯥꯏꯅ ꯅꯆꯥꯅꯨꯄꯥ ꯀꯩꯒ ꯌꯥꯅꯔꯤ
ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯅꯤ ꯏꯃꯨꯡꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯜꯂꯒ ꯍꯩ ꯅꯈꯣꯏꯗꯅꯦ ꯍꯦꯟꯖꯤꯜꯂꯣ ꯍꯥꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯆꯠꯅꯔꯤꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ ꯏꯃꯥ ꯅꯃꯧꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯆꯥ ꯈꯔ ꯍꯦꯟꯅ ꯊꯣꯡꯂꯁꯤ ꯅꯆꯥꯒ ꯑꯩꯒ ꯄꯨꯛ ꯊꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯅꯃꯧꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯗ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯃꯨꯛ ꯌꯥꯕꯤꯔꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯥꯛꯑꯦꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒꯦ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯊꯣꯏꯅ ꯌꯦꯡꯁꯤꯟꯅꯔꯒꯨꯝꯁꯤ ꯑꯇꯩꯗ ꯈꯔ ꯂꯤꯛꯁꯤꯜꯂꯕꯁꯨ ꯏꯃꯥ ꯁꯔꯨ ꯉꯥꯛꯇ ꯂꯩꯔꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯈꯤꯇꯁꯨ ꯅꯁꯥꯗꯨ ꯅꯣꯏꯍꯟꯁꯤ ꯅꯣꯏꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯅꯣꯏꯒꯗꯕ ꯅꯠꯇꯦ ꯆꯥꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯁꯥꯎꯅ ꯑꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯃꯔꯩ ꯑꯣꯏꯔꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯁꯤꯗ ꯌꯥꯎꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯉꯝꯗꯨꯅ ꯐꯩ ꯑꯩꯁꯨ ꯊꯥꯗꯣꯏꯅꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯥꯁꯨ ꯁꯥꯎꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯗꯨꯕꯨ ꯋꯥꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯏꯃꯨꯡꯁꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯔꯝꯗꯦ ꯂꯩꯍꯥꯎꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯤ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯜꯂꯤ ꯊꯥꯗꯣꯏꯁꯨ ꯋꯥ ꯉꯥꯡꯗꯦ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯍꯞꯇꯥ ꯑꯃ ꯁꯨꯖꯤꯜꯂꯛꯄꯗꯗꯤ ꯊꯥꯗꯣꯏꯗꯨ ꯃꯁꯥꯗꯨ ꯋꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏꯗ ꯑꯁꯨꯛ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯔꯒꯦ ꯀꯩꯗꯧꯅꯤ ꯃꯈꯣꯏꯅ ꯏꯃꯨꯡꯁꯨ ꯄꯨꯔꯕꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯔꯁꯅꯨ ꯑꯩꯁꯨ ꯑꯗꯨꯛ ꯀꯨꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯇꯧꯔꯁꯅꯨ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕꯁꯤ ꯇꯣꯛꯂꯁꯤ ꯂꯩꯍꯧꯗꯣ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯇꯧꯔꯣ ꯇꯧꯕꯗꯕꯨ ꯁꯦꯟꯊꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎ ꯀꯥ ꯍꯦꯟꯅ ꯆꯥꯊꯣꯛꯄ ꯐꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯔꯁꯤ ꯍꯣꯏ ꯈꯔ ꯉꯟꯅ ꯊꯣꯡꯉꯣ ꯏꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯉꯟꯇꯥꯅ ꯊꯣꯡꯂꯒꯦ ꯍꯣꯏ ꯑꯩ ꯅꯆꯥꯅꯨꯄꯥꯗ ꯉꯥ ꯂꯩꯅꯕ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯔꯨꯔꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯈꯣꯏꯅ ꯉꯝꯗꯨꯅ ꯃꯅꯦꯝ ꯊꯥꯗꯣꯏꯕꯨ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ